Karino, nangna nupiromda adum yelang alerito ba? Ozana ngangnaknaba tawnuko. Bye. Ay ringamlase. Yam nusi. Ngasi mabu ahanbu ujaba mikupta. Ay gitamoise. Mahabu nagsibagi ihulama hulakpagam tawe. Tu, iyong tu. Ho ado ko na phongdolase. Ado class 10 tadi phajana yawsu kedoge. Oi, noi ni tumi layo ko. Class manung ni se ibo. Matao ahum ado ngangnaraga class mathang yaurami. Break matam oiraduna mayam adu mapanda tholaklami. Tamthe loya moi cantinomda chakre saluslo. Ibungo nang sidiko. Os ita ngangale remo lao haibani. Pari loya amadi tomthin makhoisto canteen da changlai. Makhoi changlakpadu obada thaibina hairei. Rengamla ngasagi mahasoido somlamda lai. Kristo ramoida moisu chapo chaba lakpa oiganida. Oini khoinak da changlai ise. Hello Thoibi khangna se ai ko. Sakta ai ming Thoibi ka wedi kana hariba ha. Noina manabaduna hari oramni ne. Khoi tawna harasu yai kaino. Chumna dum khangna se maru mapang oina. Yaye hoidina se. Yaye phamosida. Hoi phamodana noisa lepaga dum lairaga hairo. Lairo adudi aidi phame. Ita puk phawdi phajaine. Ai su phamdani kaino. Pari nangi khalaga lepani. Chalo achapo lairucho. Noi shubako. Mayam kari chagane. Hangdrasu ahaw hawbado kokpuro. Pari achapo lawba chatkirami. Ngai hak lairaga pari achapo khara puraktuna table aduda thamnaga hairei. Mayam chaba hawbirose. Asomna mayam adu achapo chaminarami. Rengamlana domina laibadada loyana Thoibido ansinduna hairei. Thoibi nangina tasibu kaino wa amta ngangdrasibu maming budi khoi marupsina haibadagi khangi. Khoi yawbusida talabo yamna. Nangsu war khara ngangu kaino adum to milayemi. Kem khangano khoisu yam phabani. Maro mapang oina adumakti nase. Ai Kristo khanteda. Aidi wangang pipasu kaya haibitabani. Duna ai ngang pitabani. Noi ai bu saupikanu ko. Rengamlana marol khori yam tapna ngangjari pari yam nuksina yengjai. Kristo khanteda. Ngasidagidi marup orasiko. Awa nungai share tawnasi asi hairaga tomthin pari da yenglakpada pari na rengamlada munna yenglaga leirambadu obada tomthinna pari da khuningna thilai. Pari khangprek khangi matau adu obada mayam adu pari da noksili. Pari ikairaduna tomthin da hairei. Nongsidi matang chadi tomthin naiba chongkhunang Astamna mayam adu harau chawba loiraga makha taba class daurami. Asamna namit adumasu hawkhirami. Hai, ipagi atomba nang butabro. Babwa ke haige. Ipaga thabo mata sasi. Nang bu karai chatau laige ne. Karisu chaningai leite da. Babwa chalo se yaye. Kari thabak no babwa. Phare. Adudi ibani na chatau thabak se ichagini ne. Aigidi kari thaba. Ai khange. Babwa noi mapalamda thamdena tra. Ai taliko mapalamda laiba Manipurda dum laigeba. Ai ngausinaroi babu. Thida angauba sidi. Kari tawbagi ichaba miramda thamgadoribano. Nayambanasu yadeni angauba. Natomta thadokibase. Adudi aigi kari thabak no babwa. Ho nayambana ne nangi bullet ama yengona senthari. Akhoi atombado angang oringaidagi bullet yam pamjabani. Haujikti college loraktobani na gari do yenguro haina nayambana haira ine. Nati ipagi atomba nangbu chatningdrabo kaino. Ha aina sina taijibu asengbro babwa. As khoi tamosidi yam nuksi he. Aigi bullet ka laidoraba. Aya as ai harau bane sire. Babo lao chelase laidorase lao ba.
Thida, angaw ba si di? Hay, ngay ngam din ni nang se. Ngay ko. Ipa gi gari so do. Amta lo thuru jo. Ipa kaw re ba. Hoi babu. Asumna pari amadi Kumar. Pari gi gari leiba chatlammi. Somda thoibina rengamla da hairammi. Rengamla, akhoi class ki pari do. Nang pa mama le napi. Ngahan canteen da akhoi achapo chabado. Nangonda da adum yengnaga le. Nangonda adum yengnaga leiba da mama na ba tom thinna ikai hankre dana. Aidi nokning bana. Thoibi, adum haising ganu ne. Ma na ai pamjarasu, aidi mangonda krisu khanba leite. Ma ai jati manadabanina haying tungda yang kairakani. Aidi Imphal sida ihai tamba lakpibane. Aigi ibungna ai Imphal da lairik tamke haibase yapitabani. Adubu aina ipada kanna haibadagi ipana ibungbu themlaga namdana lakpibane. Aduga hostel asida laibibane. Aduna thoibi ai nupa ka khangna ke haiba leite da. Rengamla kaigino nangi ibungna nangbu Imphal da lairik tamge haibada yadribade. Wari se ai so chap chabadi khangte. Wari do ama nasu apa nasu ebong nasu engon ta khangante. Adubu thaina aikhoi khulta maitai gi matai manaw macha su family moi punna leipa male. Aduda apana khulsta thadoklo haibada moina chattaba hoiba male. Matam tuda moi khara thina khatnaba male ni. Aidi angang yam ori hai. Aduda moi khatnabada ko akhoi gi ama gi manaw nupa ama laikhite haye. Maitei gi mesing da namituda adum chitpi khre hai. Makha ta padi ai su khangpi tre. Thebi masi tane ama dagi aina khangpase. Wari sidi flamga male he rengamla. Ada nang sawbadi sawnu ko. Noi sumini akhoi sumini jingtam haibase tana thana bayadraba ngaktane. Maduna bo mera thada mera wayung bahaina tawri basini. Masina jingi ichile nausingbu tamgi ichile nausingna ningsingi haina astet panuksi bagi lipun pulibani. Adongai ko nangi apana maitegi misingdo moibu khuldagi khul thadok tuna chakro haidi kaigino. Thoibi ai sauteda kigi saukuni. Ai su apada ibungda sauribani. Asigumba thadok macha macha dagi noi akhoi se nuksinadabagi maram yam lakpi panini. Tuna aina ko apada adum tanthogno haipibane. Aina wari khara khanglakpaduda apadi aina haipada adum yapibane. Aiga ibung sine ngangnaba yang wari se. Aduga nangna haipa krigi maitaigi misingdo khulda lehaningdribano haibado. Dudi ai khangpi tapane nang saunu ko thoibi. Parese warise lase nong manoi da chappada nangi imada loini hangba haidoni natra. Hango amadi aigi mitai ita ama aiga luna tinai haipada yam harau pipane. Hayeng kolese loibaga khoida chapisi ko. Chatra di kaino nangna puroi harasu aidi tum lakani. Next city kriki puroi ibani punna chatpe toini. Adoneba lao chakchabagi mayam chatnakre ibani su chatlase. Hoi chatpiste. Apa akhoi rengamlana Imphal da dum lairik tamlaga leipase ai yam yaning te apa. Krino John Imphal da lairik tamlaga nang yaning trise krigra ha. John nachan na Imphal da lairik tamlido mahai hainabane nang krigi khangde. Adu yate ama makhoi gi tamgi misingse ai yam nuksidabane. Ama apa noi kaurabo kare thodok thoki haiba. John mandadi thaina giwa oikrine. Hauji adu puthoklaga kri kana balakani nang gyan tawne. Ama kana daba ai adu khangte. Ai tiko haujuksu makhoi metei macha mari do thengnaba mafamda loi hatkani. Kari makhoi aikhoina haiba matam tuda chalam lagadi asum tawgodro. Aigi mamagi thawai sumang khiba. Yam sauningene
yam sauningpane. Eh, nang adu haiganune. Maitai amadi ekhoise ichininaunine. E marinine. Nang karige du hairino. Chekraba mahakti chekre loikre. Madagi wado nang adam ningsinglaga lairi kaigino. Kauthokkrone. Ama, ai kauba ngamloine. Rengamlado imfaldagi thuna kaugadabani. Ama, apa, ai sawanbigano. Ai chapige. Kholakpasu nachasina hairise kitang khampadi yabani. Adum taduna lei. Nachanupido mahakki lairik tampasu loidore. Madu loiraga adum lakladabado. Mary, nangi nachanupase ngangnaba yam waini. Hawkiba thawdoktuna mabu yam sawanbibanine. Magi makokta dum ningsinglaga leiri Mary. Aduna hekta yarabo hawkiba thawdoktudi thaina oikre. Hauji adu hundoklaga krebu kanagani hayo. Ngaiko tapthakose. Ai nachanupasida tapna hairaga ai thempige. Ichanupido lairik mapung phana mapa aina tamhangani. Mary, nang Kristo wagano. Somdana pari mama mapa makhoi ani wari sanari. Moi pabo nachanupa ahanse yung kay panaba thabak tawsiba. Sehise yangkhrabadi masa masu kamai semgani. Ha, mama. Ai su khalibani ni. Adubo nachanupa dunabo yarakadaro. Thabak na yadena Manipur da phawba pakna leiba nachanate. Mana Manipur da thorak leibase masing thiba buyani ni. Aina haigidro moi pabo. Nachanupaga moi pabongada. Moi army do ai pamjadena. Yumda lebistu phangde hayena. Nachanupaga michang oigidaine. Thabak to namdana tawkhiba natro. Haujikti aina haibada optaramlani ne. Haima, mama, nang siding ngawida. Ichanupana tawriba thabakse. Aikhoigidi laibak pharibani ni. Aikhoigida natte, mama. Laibak sigi sunine. Maana angang pisak oiringaida ningsinglibara. Pabung, aidi hayungwai chawraga army oini na. Haijabado. Ngasidi Indian Army Major haibado. Oiredana. Aidi chawthoklibani ne. Chawthokni. Yam chawthokni ba. Haujikti ugi phawo phangdredana. Mathang thada yumda thorokpado. Moi babong, aidi luhongdaba yadeko. Aina imauga do yumsida laningbana. Loirabani mi. Mama, nang sidi ngangam khidreda. Nachanupado thorakhisanu. Thorakhisanu ko. Khangde aidi lohongdaba yadre haistini. Masi nupi shidi somda kolestani. Ngasidi thoibilaktrobo udena. Ngasidi mama sangamdre. Dona lakbidre. O kayo na ngamdrino. Nungaitene. Mahalak tabase. Kuk ngawi na. O, ada, rengamla. Nang sawbadi sawno ka. Ay, ngasidi nangonda wahim da pungtukjage. Kriwano, hayo. Rengamla. Ay nangbu thamoy singna nuksi. Nangbu ahanba kolesida ujakhibu nimitudagi nangbu nuksiba phawrori. Rengamla. Ay nuksiba se yabiyo ba. Pari, nang aidi yam khaitnaye. Rino, nang na haidubo. Aidi nungsinaba misto thamba tale. Kaigumba nang ay nungsinaraga hayeng nangi ima pabungna aiba mama oiningdrabadi. Pari, adamba wakhal khangano. Rengamla. Aigi ima pabungidi nang karisu khangano. Aina haibada aigi apambada moi karisu hairoi. Rengamla. Nang aigi nuksibase amok thayabiyo. Nang bujati manadrabaso aigi thamoy sidadi nang bu yamna nuksi. Aigi nuksibase amok te accept tawbiyo rengamla. Pari gi mataw ado obada rengamla gi thamoy daso mami ama tarakpagum tawrai. Nuksibaso pharokpagum tawrai. Rengamla pari da tapna yenglaga tapna haizarei. Pari napi khoise nuksirebaso nuksi haina phongpa ngamde. Yare hairaso yare haina haizaba ngamde. Mase aingondasu thokle. Oh, rengamla phare dadi nangna khanbadadi ai khangba ngamdre. Aduna se aige number ne.
masida nangi pukningda fauribado phongdokpiro ai nangi message tubu ngaijaramge adudi class ta jangase ngasidi imana bohisu lakte thaibisu laktre nangai khak ngai thaurise hoi jangnase hayeng pulap karaklasani asumna pari amadi rangamla makhoi ani class mathang yauraga college matam loiraduna mayamda halaklami somdadi pari pamawi magi message tabu ngaibada awaba oirami as thakte masinu pisidi ngosai so magi ikaijabada ubada hayanre message ta hairona haraga aduga huji phaba harakte aina ngasi phone yenglise phanayamdi yamne message amta tharakteba as ngasai namdana hayalamdawni aidiba asumna khalingai mama sunitana chakchanaba koroklami hai atomba nangbo tabro ho chakchara sila o karino thongolon silisibo atomba tanja sida koi masidi tare ma lalage chalamo kaduda ngasai dagi kaidorino ba college tek halakpadagini mapandane sungthok tholokte mi lao napa sagadabagi tahorabani ko angangdi mama lani oi pabung hana chabhaubiro asi hainaringai parisu kitchen da changlai aduga chair da phamtharaga chakcha bahaurai pari gi suk thabagi mawongduda mama mapa anido ngakni yingai aduga kumarna tapna hairai kaino icha tomba ngahan khaiga manadaba sapham mama ipan ulibasibo nati ichabu kainungai tabalai kaidogo yarage pawa kem tawdeda ngasidi khara wakre college la salamdagi oja singa cha amutang chana sena hainaba adugi thaba ingkhang khara tawbada wakre aduni babo o adugi oredi phare der kaya da sini hainariba babo deti letri oja hoi tawraga meeting macha ma tawni habani aduga lepani o phare adugibu oirabadi chasula babo ima oi chak chaningdrida ngasidi wamanda hagolamage hai nangbu warina chakto chadradi nasado ihararoine ima kim tawroiba ai chaningda tawbuni ho phare adudi bothajaruro chalo oi babu asi hairaga pari magi kada karaklami aduga magi fondo message lebra haina yingjai adubu ngasere haibagi mati pamawi magi message ti lakpa khouba leiramde pari mathawai nungaitana lei adubu khanghaudana magi fondo message amma lakpagi barbe makholda pari fondo thangalaga yingi ngaijabagi awaba kokle haibagum pari mamon nokjai as ai mi holsibu kaino ai mi holsibu paithokidroba rangamla nangi meste asukan bra nangi na pausidabu ngaijabada aina kaya wazaba dai larida ibu hare jano asi haidana pari message adubu thawai tana yingjare adubu noklamba minu khoding mangkhiduna maithong adu sukthakirami